ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ngasi ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯅꯨꯄꯥ ꯑꯃ, ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯤꯚꯤꯗ ꯂꯥꯏꯆꯨꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯅꯦꯃꯥ, ꯗ꯭ꯔꯃꯥ, ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯑꯁꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯕꯤꯔꯨ ꯆꯠꯂꯣ. ꯏꯄꯥ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ." ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯈꯤ, "ꯗ꯭ꯔꯃꯥ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯁꯤꯗ ꯆꯠꯂꯣꯏ ꯂꯩꯔꯨ ꯆꯠꯂꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤ, "ꯏꯕꯨꯡꯉꯣ, ꯏꯄꯥꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯗ." ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯆꯠꯂꯣꯏ ꯍꯥꯏꯔꯗꯤ ꯆꯠꯂꯣꯏꯗꯅ." ꯃꯄꯥ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯃꯁꯥ ꯉꯝꯗ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯗ꯭ꯔꯃꯥ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯖꯥꯟꯁꯨ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯖꯥꯟ ꯂꯥꯎꯔꯤ, ꯇꯤꯚꯤ ꯑꯗꯨ ꯃꯨꯊꯠꯂꯨ." ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯑꯖꯥꯟꯗꯤ ꯅꯣꯡꯃꯗ ꯃꯇꯝ 5 ꯂꯥꯎꯏ, ꯑꯗꯨꯕꯨ ꯗ꯭ꯔꯃꯥ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯅ ꯂꯣꯏꯔꯦ, ꯑꯗꯨꯅ ꯃꯨꯊꯠꯂꯣꯏ." ꯃꯄꯥ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯅꯍꯥꯛꯄꯨ ꯍꯤꯗꯥꯌꯠ ꯇꯧꯕꯤꯁꯅꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯛꯈꯤ, ꯌꯥꯝꯅ ꯌꯦꯠꯂꯛꯀꯗꯧꯔꯤ, ꯑꯗꯨꯅꯗꯤ ꯇꯤꯚꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯄꯨꯈꯠꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯇꯤꯚꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯦꯟꯅ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯖꯦꯛ ꯑꯗꯨ ꯍꯦꯛ ꯊꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯩꯅ ꯆꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯗꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯤ ꯀꯨꯏꯅ ꯊꯣꯛꯂꯛꯇꯦꯗ ꯍꯥꯏꯅ ꯀꯧꯕ ꯃꯇꯝꯗ ꯈꯨꯝꯂꯛꯇꯦ꯫ ꯍꯟꯅ ꯍꯟꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯀꯧꯕ ꯀꯥꯈꯠꯂꯝꯃꯤ꯫ ꯊꯣꯡꯁꯨ ꯂꯣꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯀꯧꯕ ꯃꯇꯝꯗꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯧꯔꯨꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯆꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯗꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯎꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯡꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯟꯅ ꯍꯟꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯡꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯇꯤꯚꯤ ꯑꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯥꯡꯒꯠꯄ ꯉꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯤꯚꯤ ꯑꯗꯨ ꯊꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯡꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯇꯤꯚꯤ ꯑꯁꯤ ꯊꯥꯡꯒꯠꯄꯗ ꯑꯁꯤꯕ ꯑꯁꯤꯁꯨ ꯊꯥꯡꯕ ꯉꯝꯕꯅꯤꯅ ꯇꯤꯚꯤ ꯑꯁꯤꯒ ꯄꯨꯟꯅ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯤꯚꯤ ꯑꯗꯨꯒ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯊꯥꯡꯗꯣꯔꯛꯈꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯀꯤꯗꯕꯔ ꯋꯥꯔꯤ ꯑꯁꯤ? ꯇꯤꯚꯤꯗ ꯁꯤꯅꯦꯃꯥ, ꯗ꯭ꯔꯃꯥ, ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯦꯡꯂꯤꯕꯁꯤꯡ ꯑꯩꯈꯣꯏ ꯅꯈꯣꯏꯗꯁꯨ ꯑꯁꯨꯝꯅ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯁꯤ, ꯑꯜꯂꯥꯍꯅ ꯁꯥꯎꯒꯗꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯔꯣꯏꯁꯤ꯫ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯁꯤ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨꯁꯨ ꯑꯃꯗꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯗꯒꯤ ꯀꯟꯕꯤꯁꯅꯨ꯫ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯍꯜꯂꯒ ꯁꯤꯅꯦꯃꯥ, ꯗ꯭ꯔꯃꯥ, ꯏꯁꯩ ꯅꯣꯡꯃꯥꯏꯗꯒꯤ ꯊꯤꯡꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯁꯋꯥꯕ ꯁꯣꯏꯗꯅ ꯑꯜꯂꯥꯍꯅ ꯐꯪꯍꯟꯕꯤꯒꯅꯤ꯫ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ
सल्लल्लाहु अलैहि वसल्लम की अपाम्बद पुंसी से लेनब कन्न होनमिनसी।